ꯃꯁꯤꯁꯦ ꯏꯁꯩꯁꯨ ꯂꯩ ꯊꯥꯕꯜꯁꯨ ꯌꯥꯝ ꯂꯩꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯝꯕ ꯖꯒꯥ ꯋꯥꯍꯦꯡ ꯂꯩꯀꯥꯏꯁꯤꯗꯁꯨ ꯊꯥꯕꯜ ꯂꯩ ꯍꯣꯔꯦꯟ ꯏꯁꯩ ꯃꯐꯝ 3 ꯆꯠꯂꯨꯗꯣꯏꯅꯦ ꯑꯗꯨ ꯂꯣꯏꯔꯒ ꯁꯤꯒ ꯍꯦꯛ ꯊꯪꯅꯕꯁꯤꯗ ꯈꯤꯇꯪ ꯆꯠꯂꯒ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗꯤ ꯈꯤꯇꯪ ꯍꯥꯏꯊꯔꯒ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗ ꯏꯁꯩ ꯂꯩꯌꯦꯕ ꯑꯗꯣ ꯌꯥꯝ ꯅꯛꯅꯔꯦ ꯑꯗꯣ ꯁꯤꯁꯨ ꯚꯣꯂꯦꯟꯇꯤꯌꯔ ꯑꯣꯏꯕꯤꯌꯣꯅ ꯀꯥꯔꯗꯁꯨ ꯄꯤꯔꯦ ꯌꯥꯎꯗꯕ ꯌꯥꯔꯣꯏꯗꯣꯔꯤ ꯁꯣꯝꯗ ꯏꯁꯩ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯁꯤ ꯌꯥꯎꯗꯣꯏꯅꯤ ꯂꯩꯔꯤꯕ ꯕꯦꯟꯁꯤꯡꯁꯤ ꯂꯩꯔꯦ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯕ꯭ꯔꯗꯔ ꯑꯩ ꯑꯝꯇ ꯇꯧꯔꯝꯃꯣ ꯖꯒꯥꯗꯤ ꯆꯥꯎꯗꯤ ꯆꯥꯎꯋꯦ ꯑꯗꯨ ꯆꯍꯤ 8-9 ꯃꯇꯨꯡꯗ ꯆꯣꯡꯕ ꯑꯣꯏꯔꯝꯒꯅꯤ ꯁꯤ ꯋꯥꯍꯦꯡ ꯂꯩꯀꯥꯏ ꯊꯥꯕꯜꯁꯦ ꯑꯩꯅ ꯂꯩꯔꯛꯄꯗꯒꯤ ꯑꯃꯈꯛꯇꯪ ꯉꯥꯏꯔꯤꯕ ꯆꯣꯡꯕꯁꯦ ꯃꯊꯪ ꯌꯦꯡꯍꯜꯂꯛꯀꯦ ꯏꯁꯩꯒꯤꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤ ꯖꯒꯥꯁꯦ ꯆꯣꯡꯉꯤꯁꯦ ꯍꯟꯗꯛꯁꯤꯗ ꯑꯅꯤꯁꯨꯕꯅꯤ ꯑꯗꯨꯅꯦ ꯑꯅꯤꯁꯨꯕꯅꯤ ꯆꯍꯤ ꯑꯕꯤꯃꯨꯡꯅ ꯗꯣꯝ ꯊꯤꯟꯈꯤꯕꯗꯣ ꯁꯤꯗ ꯑꯅꯤꯁꯨꯕꯅꯤ ꯂꯣꯏꯅ ꯆꯣꯡꯈꯤꯗꯕ ꯆꯍꯤ 10 ꯃꯇꯨꯡꯗ ꯑꯗꯨꯅꯦ ꯆꯨꯝꯃꯤ 10 ꯃꯇꯨꯡꯗ ꯁꯤ ꯑꯅꯤꯁꯨꯕꯅꯤ
여한비래 마푸마기 타우잔나 lôi hồi nằm mồ môn nó tu na đẹp na để ai ghi không dừng đà ai ghi không lôi hồi nào mồ môn nó tu na
Jagoi sathe pena sajakige dong sudah dapat matak yang katakan
ꯊꯣꯛꯂꯛꯇꯧꯕ ꯀꯔꯝ ꯍꯥꯏꯅ ꯈꯜꯂꯁꯤꯒꯦ ꯅꯨꯡꯁꯤ ꯋꯥꯍꯩꯗꯨꯅ ꯍꯥꯏꯕꯤꯔꯣ ꯊꯃꯣꯏ ꯄꯦꯟꯅ ꯈꯟꯈꯤꯔꯕ ꯄꯥꯝꯖꯩꯅꯦ ꯊꯥꯗꯣꯛꯂꯛꯇꯧꯕ ꯀꯔꯝ ꯍꯥꯏꯅ ꯈꯜꯂꯁꯤꯒꯦ ꯅꯨꯡꯁꯤ ꯋꯥꯍꯩꯗꯨꯅ ꯍꯥꯏꯕꯤꯔꯣ ꯊꯃꯣꯏ ꯄꯦꯟꯅ ꯈꯟꯈꯤꯔꯕ ꯂꯣꯏꯍꯟꯅꯤꯡꯉꯦ ꯉꯁꯤꯅꯣꯅꯦ ꯖꯒꯣꯏ ꯁꯥꯊꯦ ꯄꯦꯟꯅ ꯁꯥꯖꯈꯤꯒꯦ ꯄꯥꯟꯕꯤꯔꯅꯣ ꯊꯥꯖꯅꯪꯁꯨ ꯂꯨꯖ ꯃꯥꯏꯊꯣꯡ ꯄꯦꯟꯅ ꯌꯦꯡꯖꯈꯤꯒꯦ ꯂꯣꯏꯍꯟꯅꯤꯡꯉꯦ ꯉꯁꯤꯅꯣꯅꯦ ꯖꯒꯣꯏ ꯁꯥꯊꯦ ꯄꯦꯟꯅ ꯁꯥꯖꯈꯤꯒꯦ ꯄꯥꯟꯕꯤꯔꯅꯣ ꯊꯥꯖꯅꯪꯁꯨ ꯂꯨꯖ ꯃꯥꯏꯊꯣꯡ ꯄꯦꯟꯅ ꯌꯦꯡꯖꯈꯤꯒꯦ ꯂꯨꯖ ꯃꯥꯏꯊꯣꯡ ꯄꯦꯟꯅ ꯌꯦꯡꯖꯈꯤꯒꯦ ꯂꯨꯖ ꯃꯥꯏꯊꯣꯡ ꯄꯦꯟꯅ ꯌꯦꯡꯖꯈꯤꯒꯦ. Once again, thank you so much, man. I hope you enjoy it. ꯃꯌꯥꯝ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯏꯁꯩ ꯆꯠꯄꯁꯦ ꯚꯤꯗꯤꯑꯣꯗꯤ ꯑꯃꯐꯥꯎꯗꯤ ꯁꯦꯝꯗ꯭ꯔꯤꯕꯅꯦ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯑꯗꯨꯝ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅꯀꯣ ꯄꯥꯡꯊꯣꯛꯂꯤꯕ ꯊꯥꯕꯜꯁꯨ ꯂꯝꯕꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯂꯝꯕꯤꯁꯨ ꯀꯣꯏꯔ ꯊꯧꯕ ꯏꯁꯩ ꯃꯐꯝꯁꯨ ꯈꯔ ꯌꯥꯝꯕ ꯀꯩꯁꯥꯝ ꯄꯥꯠ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯒ ꯍꯧꯖꯤꯛ ꯃꯣꯏꯔꯥꯡꯗ ꯍꯥꯏꯗꯔꯦ ꯃꯣꯏꯔꯥꯡ ꯂꯣꯏꯔꯒ ꯀꯩꯅꯧꯗ ꯂꯥꯏꯅꯤꯡꯊꯧ ꯂꯝ ꯑꯍꯤꯡꯕꯒꯤ ꯈꯨꯕꯝꯗ ꯏꯁꯩ ꯑꯃꯒ ꯂꯩꯔꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯛꯄꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯣꯏꯔꯥꯡ ꯌꯧꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ
ꯁꯤꯒꯤ ꯏꯁꯩꯁꯦ ꯏꯁꯩ ꯃꯐꯝ ꯌꯥꯝ ꯂꯩꯅꯕꯒꯤꯀꯣ ꯁꯤꯡꯒꯔꯁꯦ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯔꯥꯡꯒꯤꯗꯁꯨ ꯐꯅꯌꯥꯝ ꯀꯨꯏꯅ ꯁꯤꯡꯒꯔ ꯇꯠꯂ ꯂꯩꯔꯝꯃꯤ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯡꯀꯔꯅ ꯍꯣꯁꯅ ꯗꯥꯏꯂꯦꯛꯀ ꯇꯧꯔꯒ ꯃꯤꯃꯤꯀ꯭ꯔꯤꯒ ꯇꯧꯔꯒ ꯃꯌꯥꯝ ꯃꯇꯝꯗꯣ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯦ ꯑꯗꯨ ꯁꯛꯇꯣꯛꯑꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ나 ꯁꯤꯒꯤ ꯂꯣꯏꯔꯝꯃꯒ ꯑꯃꯨꯛ ꯃꯊꯪ ꯑꯃꯨꯛ ꯆꯠꯂꯦꯕꯀꯣ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯏꯁꯩ ꯆꯠꯄꯁꯦ ꯀꯨꯏꯗ꯭ꯔꯤꯕ ꯍꯟꯗꯛ ꯊꯥ ꯑꯃꯅꯤ ꯁꯤ ꯈꯛꯇ ꯉꯥꯏꯔꯤꯕꯀꯣ ꯑꯗꯨ ꯆꯠꯂꯛꯄꯁꯤꯗ ꯃꯣꯏꯒꯤ ꯔꯨꯜ ꯆꯠꯅ ꯀꯥꯡꯂꯣꯟ ꯌꯥꯝ ꯀꯨꯞꯅ ꯈꯪꯕꯁꯨ ꯅꯠꯇ꯭ꯔꯤ ꯑꯗꯨꯒꯁꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯊꯛ ꯊꯣꯡꯕ ꯁꯦꯅꯤꯌꯔ आर्टिस्ट मैम ताकपीरए सूमायन तवो सी चलदी सोम चलू सोम इसे सिंगर सोम लेग्रदी सोम चलू खोलूना खरगदे हाइरए अदो मैम नुसीबीबगी सपोर्ट तौबीबगी मैम इसे सकप ngमजरीने अदुना हुजिक मु मोइरांगी लोरमगा कैनौगी लाइंदौ लम अहिंबगी इसे याम चावना सिनबा जगह अमगा वादली पुंग बारोगा मखाई चप चान तारे को जे 12:30 चप चान तारे सी लोरगा लोइरे ngasi पुंग अमा अकोन मसकपदे अदुम अनि अदाई मायादे अदुम तारनी ngasi gi de चचिलोरसे nung si panthung yau han bi le
ꯑꯩꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯁꯦꯝꯂꯁꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯇꯥꯏꯕꯪꯁꯤꯡꯖꯦꯜ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯊꯤꯅꯕꯤꯌꯨ ꯅꯤꯡꯖꯕ ꯒꯨꯝꯕ ꯁꯥꯠꯃꯤꯟꯅꯒꯦ ꯇꯥꯏꯕꯪ ꯂꯩꯀꯣꯜꯗ ꯃꯌꯥꯝ ꯑꯔꯣꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯚꯣꯂꯨꯝ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩꯅ ꯒꯥꯔꯤ ꯍꯦꯛ ꯇꯣꯡꯈꯠꯄꯗ ꯕ꯭ꯂꯨꯇꯨꯠ ꯀꯅꯦꯛ ꯇꯧꯔꯒ ꯑꯦꯄꯜ ꯀꯥꯔ ꯄ꯭ꯂꯦꯗꯣ ꯀꯅꯦꯛ ꯇꯧꯔ ꯂꯩꯔꯝꯕꯒꯤ ꯁꯥꯎꯟꯁꯦ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯣ ꯍꯜꯂꯛꯄꯁꯦ ꯈꯤꯇꯪ ꯊꯦꯡꯉꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯄꯨꯡ ꯏꯁꯩ ꯁꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯄꯨꯡ 2:30 ꯆꯞ ꯆꯥꯅ ꯇꯥꯈꯤꯕꯅꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯌꯨꯝꯗꯒꯤ ꯊꯧꯗꯣꯛꯄꯁꯦ ꯀꯩꯅꯧꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯆꯠꯄꯗ ꯄꯨꯡ 3:30 4 ꯑꯗꯨꯋꯥꯏꯗꯗꯤ ꯌꯧꯔꯅꯤ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯚꯣꯏꯁꯇꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡꯈꯤꯕꯅꯦ ꯑꯗꯣ ꯑꯩ ꯅꯤꯡꯁꯤꯡꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯞꯆꯔꯛꯄꯒꯤꯀꯣ ꯑꯗꯣ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯅꯣꯡ ꯆꯨꯈꯤꯗꯕꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯩ ꯑꯗꯣ ꯀꯩꯅꯧꯒꯤ ꯏꯁꯩꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯃꯣꯃꯦꯟꯇꯣꯒ ꯄꯤꯔꯒꯀꯣ ꯌꯥꯝ ꯐꯖꯅ ꯆꯤꯡ ꯂꯦꯝꯅ ꯄꯥꯡꯊꯣꯔꯛꯑꯦ ꯑꯗꯨꯅ ꯂꯣꯏꯁꯤꯟꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯦꯟꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯑꯩ ꯚꯣꯏꯁ ꯊꯣꯛꯈꯤꯗꯕꯒꯤ ꯑꯩꯅ ꯚꯣꯏꯁꯁꯦ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯆꯕꯅꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ